ngasi thokiba toan ba thaudo wa thok amasum phong ki base phong singdigi maru oibi I pauk sing khonga charaga Manipur top channel gi maike digi myam na thamjigi ahan bada yam na ngakninga oiba min ohobo paudang katang myam da hana thamjigi myam su soidana khangbi rangane masum hauji hauji su social media na yam na viral oiriba masum yoi kyana thagat na rigdiba paudam amadi oiribani ngas saurakna thengna ja hobada ngasi ayuki pung taraga mathoi muk taba pungja sida yamna ngak pamong da numina Chumthang Mayaida leibigi sakta mama social media da hauji photo ga konana viral oidi duga akhoi na sunam jawa photo khra myam na picture oina hapjagi aduga social media gi platform na khena ba miyoi kyana kari karamba awaba natragana kari karamba thodok thoktubono haibigi wafam kya ga lonina social media da thagatna ba leptri Ojikta phangba atopa maruiba pau ama hairagadi order issue tawkiba Manipur Legislative Assembly Speaker ngasi withdrawal Toukhre haidi haibidi 1 September gi tang amada induction of 9 Valley MLAs into HAC haibidi Hill Area Committee da MLA mapan induction tawkiba adugumraba order adu khudaktagi withdrawn tawre haina order Toukhre haina su source amana makhatana su phongdorakli Pau si maka sat zarpoi ngasi lebak si goiba COVID-19 update myam na thamjaramgi ahan bada ngasi punamiyoi lising kunthra ga tereka sanipan ga humdra ga manga nauna COVID-19 positive oiba thingna rakre hari aduga hairi ba pungpham haibidi haukiba pungkun gi mari sida miyoi sahum ga humfu ga mapana COVID-19 positive oiba miyoi laikhidre haina report torok tuna phongdorakli aduga hauji lebak si oiriba COVID-19 gi apunba report ama mayam da pijaramge hauji haibidi apunbo oina leba asida COVID-19 positive oikraba miyoi masing si crore ahumga lakh kunthra ga lising maudra ga taruka satret ka taraga ni pan sur haidi aduga hauji naduna laidiba haibidi active case masing sina lakh ahumga lising maudra ga mathoi ga sani ga yankhai ga tarukni aduga apunbo oina COVID-19 gi naba phakraba recover tawkraba miyoi masing sina crore ahumga lakh kunga nithoi ga lising humfuga mariga supnagi yankhaiga mathoi shure swari aduga haujuk phawbada leba asida COVID-19 positive oiduna laikhidraba haibidi sikhiba miyoi masingsina lakh mariga lising nifuga mathoiga samriga taraga mathoi shure aduga ngasi goiba haibidi COVID-19 gi naba pharaktuna apunbo oina ngasi gi recover tawkiba miyoi masingsina lising kunthraga mapanga samaga taraga mari shure hainesu ngasi ayuki pung 9 phugi oiba Health Ministry dagi thadorokpa report amana makhatana su phongdorakli amasu makhasa thajarakpo ina topa marueba pau kharaga myam da report tawjage myam loi phok taminasi higher secondary taraga nithu gi principal in charge hapkhre Manipur lenga ki class 10 examination cancel tawduna promotion pibdagi sada sama pass tawrakraba mahairoi sing ming sanfam leitabagi awaba koknanaba upgrade tawkraba higher secondary school taraga nithu gi principal in charge sing hapkhre School sing asida thau puragadaba miyoi singi mingsu education commissioner na Toukhre hainasu pawama na phongdorakli atopa pawama namu miyam maraibak thiba haibidu oire itomba maitai kairau kendra haibisi imphal dagi kilometer mari romdamak lapa maphamni kendra asigi manung saliba kairau bitra kairau mating amadi urup arapti hairiba laikai sing asigi miyam maraibak thiba haibidu oire haina social activist ningthaujam Itomba maitain phongdorakli ngasi chingmairong da pangthokiba paumising unaba mada waphamasi phongdorakibani magna makha taraduna hai khulahum asigi lambi thongi phibam asuki matik phatre nongju thagi matam asidadi miyamna satliba lambi sing lawlingba yabagi phibam da leire chawkhatpagi mami sambagum tawduna leire Manipur gi kasin koya punamakta PMGSY gi makhada koilas loina thaduna nauna amuk repairing tawba haunakrabani hairiba khul ahum asidadi ngasi phawba kendra asigi mihutna sembiduna leiri MLA masagi mayum yobo lambidadi koilas nana thaduna leiri thawong asimak yamna lebak thiba amane miyam gi mihut haibisidi singa khutka manaba phai manaba miyengi waphamdi thammi adabo saglukta ngarau phumbagi mawongdi tawdaba phai hainasu pausna makhatana phongdorakli amasum pausing makha satjarakpo oina state sigi wangbra thupa thawdo wathok maruibi I pausing mayamda share tawjaramge mulha hasana Taliban lengak lusinga tawri amasum baradarna mahaki deputy oiragani report Taliban top leader mulha Hebatullah Akhundzadana hardliner Islamic group adugi sakti leiraba decision making body ama oiriba
Behabari Suragi Mulaha Muhammad Hassan Akhundabu Afghanistan lenga ki anauba head of state oihalagani haina phongdokre Pakistan gi media report singi matung ina Doha da lariba Taliban gi political office ki chairman Mulaha Abdul Ghani Baradar amasum Mulaha Abdul Salam Anina Mulaha Hassan gi deputy sing oina lairagani so hairi Taliban gi anauba government sem lagani haina mamang na phongdokibadu matam khara yaithok tuna laklaba matungda mathang sayol anauba lenga adu sem lagani hairi Mulaha Hassan asi haujik Taliban gi yamna shakti lairaba decision making body ama oiriba Rehabari Suragi sip oina lairibani Rehabari Sura natragana leadership council hairiba body asina government gi cabinet amaga manana mathau pangthoklibani Taliban gi top leader Mulaha Hebatullah Akhunzada gi ayaba matung ina Heartliner group asigi thabak thoram khudimak body asina salaibani sohari haujikti Taliban gi anauba government ama semada makok mathang oina thaupu godaba leader sing khandokpagi thabak thoram sing mapung fana luisinwa ngamkhre hainasu paw amana makhatana phongdorakli loisilakpoina to pawang tanga ma'am da report oina thamjaramge Poland da Belarus ka tainaba ngamkhai state of emergency lauthokre haiba pawmusu ngasi maroiba pawam oina phongnari Poland gi Parliament na leba sigatainaba Belarus ngamkhai paring the state of emergency lauthokre Parliament da Prime Minister Mateusz Morawiecki lawmaker sing da Poland asi Russia amadi Belarus leba anidigi kiningai oiba phibam mayoknare maramasina mamang sayola president Andrzej Duda na lauthokiba state of emergency adu Parliament na ayaba PBU haizaki Prime Minister gi warol tarba matung Police Parliament state of emergency salaibada ayaba pikibani Poland communist lenga thadokraba matung leba asida amukta thokidriba mongda state of emergency lauthorkibasi thingba ngamdaba mawongda migrant kya Poland da sangsilakpa yaba phibam ama yorakpadagini Poland leba ki ngamkhai section ba haibisi leba asigi thaudangni Moscow amadi Belarus ki konung means animakta Poland gi maning tambada kaihalakpa yaba phibam ama sem saba hokre maramasna Poland gi ningtam amadi security ngaksanba akhanaba thaudang lokhotpa tangai fadre so hairi Poland da Lithuania amadi Latvia leba ahumna Belarusian president Alexander Lukashenko bu Afghanistan Syria Iraq amadi atai leba kaya dagi lakpa migrants sing ain kaina leba ahum sida thajinana ba khotnai haina maral siribani leba ahum asina Belarus president gi thawong asi European Union na Belarus ki mathakta sanction thamba adugi laman khumbu oina hybrid war ama sathabani haina moral siri state of emergency asi Moscow amadi Belarus na lan gi sajel tawgodaba siga hiram amatada mari leinati suhairi Poland gi state of emergency asina Poland amasum Belarus ngamkhai paringi kilometer ahumna konba area da journalist sing sangba thingba Misam sing sangsinduna mahusagum thabak inkhang sathabada athingba leiragani sohairi Belarus tagi ain kaina Poland da sangsinana bo khona ba migrant sing Poland ngamkhai paringda Belarus security service na asa athak pizabagi mathakta sel gi mateng su pangi haina khangle hairi haina su pawsin report tauna phongdorakli adu hauji ko inadi myam pawsi matang se lusinjarage amasum pathoksa gi bra soi gi balan ki biyaurs myam na ngapi gani matam gi maru ebe i pawsin myam da leptan update pi jarake haina su channel sigi mekedi gi myam da thamjari and thank you